अस्सलामुअलैकुम वरहमतुल्लाहि वबरकातुहू। उम्मत की मैसाक पूरीबा अईबा लौखतचरीबा लायरिक खुतवातुल वादा अईबा मोहम्मद अब्दुर रहमान फोंगजबा इस्लामिक कल्चरल एंड रिसर्च एसोसिएशन। अखोईगी लमदम सिदसु उम्मत की मैसाक पूबा मी वाते तयगुमसुंग मखोईगी मरक्ता कलम पाइबा अईबदी तांगी। अईबना समाज की मिंगसेल ओइरिबा साहित्य की पुकई सेमी। पुकई अस्सी जाति अदुगी लन्नी इज्जतनी। इस्लाम की ममाई चोलबा साहित्यबु मणिपुरी साहित्य की पुकई द खुदोल तमनबा लेप्तना होनरिबा अहल ओइरबा अखोईगी मतमगी स्कॉलर अमा हाइरबदी ओजा अब्दुर रहमान हाइबताई। ओजा की इकरा इस्लामिक कल्चरल एंड रिसर्च एसोसिएशन न फोंबा खुतबातुल वादागे अईबगे वरोल्दा अईबने इरी। चंद्रकीर्ति महाराज लिसिंग चनिपान यांखईदगिना लिसिंग चनिपान मरफू तरुक की मतमदा पॉलिटिकल एजेंट ओइरंबा आर ब्राउन इरमी स्टेटिस्टिकल अकाउंट्स ऑफ मणिपुर दा मणिपुरी मुस्लिम सिंह मखोइने चलिबा धर्म करिनो खंगदे हाइना इरी। आर ब्राउन अदो हौजिक लागलबा सुमाना सही चामगा कुंथ्रागी ममांग इरंबा अदुमक ईगनी। हौजिकी मणिपुरी मुस्लिम सिंह मनुंगदा कया यामना इस्लाम अमसुंग मुस्लिम की अर्थ खंगलंगबदगे लमाई तरेट वारौबा पेंदबगी खम थेंगलबा खोंजेल ताबा फंगी। मुस्लिम हाइबसे तसेंगबदी ताइबंग मपुगी असेंगबा मनाइनी। असिना मुस्लिम की थाक की मपू की थौजाल फंगलबा मियोय पोक अमगी थाक अदुनी। तयगुमसुंग मणिपुरी मुस्लिम की फिबम दी यामना फत्ते। वहंगदी फिबम असे असेंगबा मुस्लिम ओइदबगी मरमनरा हाइबासिनी। अईबना हाय कोट मुस्लिम हाइबा वही असे मीना सेंबा वही नत्ते मसी अल्लाह की वहीनी नखोई मिंग ममांगईगी मुस्लिम हाइबदो थोले अनकोट। कुरान सूरा नंबर 19 आयत नंबर 45। ओजाना मखा मुक्ताबीरी कोट मुस्लिम दी की तुंगदा लैदुना अतोप्पगा मिमाना दपा कांगलुप ओइना लैगदबा नत्ते अदुबु लैरे लाइबक थीबदी येंगबदा यामना हंथबा मौंगदा लैरिबसे मणिपुरी मुस्लिम सुनी अनकोट लमा यांखई। मणिपुरी मुस्लिम सिंह लाइनिंग लाइसोन इबादत अदुमक मतवी मपुना हाइबे इल्ली तयगुमसुंग मुस्लिम अमगी तमजनिंगाई ओइबा फिदम खलीफा अमगी लुसिंगबगी मगुन चेलबा मी अमा हाइबदुदी ओंथोकना तांगना उबा फंगली। मसिगी मरम असी अईबना मपुगी याथंग मसक खंगना इंदबदगी मागी याथंग ngakpa ngamdabani हाइरी कोट। हौजिक मी खरा नत्तना अयाम्बना तौनरिबा इबादत असी खंगना तौबा नत्ते तौ हाइबगी अदुम मतौबनी। तौरेबा थबक करिनो खंगजदबा हाइबा से इशाने इशाबो मिनमजबनी अनकोट लमाई तरेट। अईबगी हाइबदे ओजा अब्दुर रहमान की वारोल की अहनबदे इरी कोट सेंगलबा कुरान की वारोल अखंगबा सिंगा खंगदबा सिंगा मानबरा। सूरा नंबर 19 आयत नंबर 5 हाइबा से मतम पुनमक्ता चुमलबनी। मसीना मुस्लिम सिंगबु मांग थानबा लमजिंगी। मुस्लिम सिंगना खंगलिंगैदा मांग थारमी मसी इतिहासना साखीनी। खंगदबा हेलकपदगी मखोईगी मफम मांगख्रे तुंगदा लैरे। सेंगलबा कुरान दुनिया की नंगी शरुक थौसादबा तौगनु। सूरा नंबर 19 आयत नंबर 53 हाइरकसु खंगदबदगी मांगजरबा मी कांगलुप हाइबदो मुस्लिम न ओइरे अनकोट लमाई तरुक। ओजा की अकोनबगी लाइरिक असिदा खंगबा मसुंग खंगदबगी ग्याल लौसिंग लैबा लैतबगी मतंगदा हक्सिन पनबा थेंगनै। तसेंगनमख अखोइना नुंगतिगी सोलिबा नमाज सिंग सिदा अमसुंग लनाई पानरिबा कुरान की आयत सिंग पारास सिंग अर्थ खंगना कया यामना पानरबगे अर्थ खंगदना सोनबा पारादसु सवाफ मही फंगनी हाइबा लैरबसु अर्थ खंगना सोनबना कुरान की पाउजेल नमाज की कानबा दुआ की अपाम्बा अनिंगबा पुनमक्सिगी पांदम फंगबदा सोइदना खेनबा लैगनी। मरमदी मी अमगी चखतचबा हाइबा से मी मसा अदुगी मनुंगदा अहोंगबा पुरकपदगिनी। चखतचनबगी दमकता अहोंगबा इसामंगना पुजरकपा ताई। इबादत की पंदमसु मसीनी चखतपा मांग थाबा अमसुंग अल्लाहगा नकनबा माइकैदा अहोंगबा पुरकपा अदुनी।
Allahna pami mahakpu khangba haibasi mahaki thaujalbu khangbani amasung achumba lambibu khangbani amasung maduna mai pakpa purak halli hairiba mathaki wafam siga mari leinana khutbagi matangda aibana hai quote Jamaat na warol khangba tangai phadaba oide matang sida Jamaat na khutbagi warol khangba tangai phadaba oide haiba ase makhata na nainaba yai hairi wafam ase senglaba Quran gi akhangbaga khangdabaga manabara sura number 38 ayat number 8 haiba sidagi yenglakpada kari oina lawgadage khangba darkar oide haiduna akhangbana khangdababu khanghandana thamlabadi aikhoina nembadagi nemba thakta leiragani lawsing hengatlaroi tung thangbata saruk oiragani masigi daita kanagi oifam thokpage unquote lamai kunthra wakhalol asidagi Nabi Karim sallallahu alaihi wasallam gi aroiba hajgi Khutabtul Wada Manipuri da handokpiri aibana hai quote Paujel adu mafamdu da laktaba mising da yauhanbikho haibado huza sing da haibirami Rasulullah gi paujel ase haujiki huza sing na mafam kuding yauhanba yaroi haiba leibara leiramloi haujiki huza sing na khonjel areibi thaduna laufam thoi unquote lamai kunthraga mapan matam sidadi Hajsu sanabi oina chatnarakle tasengmadi masi Islam gi yumbi manga gi manung da amani huza singbu hajgi kanglon tambi bada puning changbagum hajgi wakhalon naina bada ti puning kaya changnade asengbadi hajgi thaudang khuding makki nung amasung pan gi artha lei khudam oina hajgi manung da qurbani jil hajgi tarani panba idu joha numit tamina da pangthoi thauramase Hazrat Ibrahim alaihi salam na mapugi mafamda Masak kathoksaba changjabagi changyengda tangna phangjaba masanupa Ismail phawba kathokhibagi pandam aduda makha taba singbu shana mahut chinduna kathok halli amasung sa adu leita lairaba singda pija pithai aibana edi quote kathokpagi kanaba pibagi I tahanba aduna su oide senglaba Quran takpiri makhoigi haibadi shagi masa fresh natraga Allah gi manak yaude nangi bhakti haibadi thawai yauna mani thawai yauba takwa adu tamak mahaki manak yawi sura number 12 ayat number 38 masina khanghalibati mapan thongda ulliba kathokpa adu natte darkar oiriba si miyobegi masati yauriba saram chat wayel lehinnabagi tamakta aikhoigi punchi kathokpaduni haibasini unquote lamai nifumanga ngasigi malemda khwaidagi chawba mangjaba amadi mapugi aroiba paujenba Hazrat Muhammad sallallahu alaihi wasallam buk sakhangdaba shini mahakpa Quran da mapuna rahmatul alamin taibang panbagi thaujal haina mingthonbi masigi arthadi mahak masamak taibang miyoibagi tamjana pham amani haiba shini tawigumsung muslim nattaba singi wa tham kharadana muslim singi marakta kanana kaya yamna Nabi Karim sallallahu alaihi wasallam bu sakhangbage aibana Hazrat Muhammad sallallahu alaihi wasallam bu khangba chummi haiba kalamde iri quote madudagi miyoibagi ittihasa anoba tangkak ama hauki amasung mado miyoibana malem thaksida lakpagi asengma maram phongdokpagi ahoba oikhi lamai nifuga mathoi maram asina mapugi thaujan gi mahut silaklaba oina mi khuding magna Hazrat Muhammad sallallahu alaihi wasallam bu khangba chummi haibasini Hazrat Muhammad sallallahu alaihi wasallam gi punchi warida Khutabtul Wada kainabagi khutba asi yamna maru oibagi maramdi tungda Islam gi chatna haugadaba maru oibu wafam sing yaubata nattana miyoibagi hakki matangda khudam oina mi punamak mapugi miyangda chap manai amasung nupa nupi gi hak amana amada leinai nupi singbu luna chana tawbiyu asina singba habirammi khwaidagi fajaribati nabi ki sallallahu alaihi wasallam gi matamda saitana ningba kaikhi haiba asini khutba adu loisilakpada Quran ga yad asi thabirak lammi quote ngasi aina nangi damak nangi din mapung phalle amasung nangonda aigi thaujal mapung phana pinare amasung Islam nangi din oina khalle unquote Quran surah number 5 ayat number 3
Khutabtul Wada wareng kunmathoi yawi wareng sing ase tentak taurabasu mipum khuding makta amadi maru oina thijan ningba singda soidana kana fangani khanjai